मागी सिदरुगी मरमजिदी अखोगी थिंजनग्रेदना पोसे थिंजनग्रामिना मासागी मागी थांगताना अखोगी लौरकप थौदांगसिंदो अदुमदि माई ब्रिटिशसिंगना सागनुनरप हाइतारे मदु खंगबनिना मासाई केनोजी सी लेरिंगेदी माई केनो डेभलप तोरकदोइनिनो मसी असोब सिविलाइजेशन अमल सागलैजे अखोई थांगताना सागलमने सी पोसे थंखांग क्यारक्ट मसी असोब सिविलाइजेशन म्याम सखरे अखोई लालग मसी नमधबंग ममद्रिजे मसी थांगताई सिविलाइजेशन दिनने मसी ब्रिटिशना खंगबदगी मसी मोजी कमाय तो माई केनोजी नमद सी थिंजंगरगदी माई केनोजी नमधरेदना अदुबु नमधबदि ngamdi मरमदि पुरा मसी मुल्लुबु नत्तेबा अखोइना सिदरुबनेबा मसी सिदबजि ngसागी अखोइना लान तौनरे न अखोइ लानमि म्याम लोइना हातखिब नत्ते मसी अखोइगी पुवारिदि इरमदबा खरा जु तुम अखोइ थेंगनेबा मरमदि लानमि जिंगजि अखोइना अरुन बोइना खरा मांगिबदम यावरिबा मरमदि लोइना हातखिब नत्ते लोइ फागिब नत्तेबा अदुना हसिकी मतमददि ब्रिटिश मायक्ता लालहौब तारमि लालहौबगी पुवारिदि इबियादि अदुम मखोइसिंगजे अतोप कनोसिंगदा चटखिबा अदुम मखोइसिंगदना पु चटखिबजे मदुगी मसादा कांगबोंदु यावर चटखरबने मोइ मसांगदा चटखिब नत्ते मोइदिन मदु अरुनब लालवंग खिंदार हिंगलन मदुम ओइरमजु याय अदि मथक्ता लेहौरिबा थिंजनग्रेना अखोइना पुलेप लेपजु नत्ते लोना थुपना अखोइना हजिबोगदा अखोइगी नुंदांग सानागदमनि हाइबगी थांगनबुगदा लेरिदना मसी सुम लाखिबदनाने अरुनबदु अदुना फोंना तौबा यादमिना ngसागी खुला यावदबा सरि सरा काजु दुम तौरिदनको अदुमाय तौबना सुम लाखिबनेबा अदुगा मागी हिंकलकपै पोसिदि अखोइना ngसागी कनोदो अखोइना ब्रिटिश सिंगी फर्स्ट वर्ल्ड वार लाखपजिदा अखोइगी ब्रिटिश सिंगदा कानाबा हौरेबा मसी माहिसि मदि मुतप नत्तिदना मदि लानमि थाबददि मसे हायुंगाता थाग्रबनेबा थांग माइ कनो मोइना सोमदा कानाबदि सिदा अखोइ कानाइना हाइबगी कनोजे अदुबुनु मै थाजद्रि अदुदा अया पीदिएबा अदु अहामबगी 27 19 कनोगी 27 फमजिबुदा अया पीदिमनि अदु पीगेन तोरमनेबा पीदिएबा अदुबुदा 34 दा पीबनेबा अदु निंथौबजि ब्रिटिश मखा लेबनिदना अदु मोइने पीरा कांदा कनोदुनी अदु सिकी कनोदुदी अखोइगी एजुकेशन की कनो जंगसाई हाइबीगिबदो मसागी इंपोर्टेंस तुगी मनुंग चल्ले अंदम लौजेबा एजुकेशन हापइजिदी बरंदी एजुकेशन दा हापइजि एजुकेशन नेजि अखोइगी अखोइ खुनायमगी यांगलेन सरुनि हारिमने खुदम एजुकेशन सिस्टम जे अखोइना 18 कनोगी 85 86 जनरेशन स्कूल लिंखपजे सी ममांग जिददी अखोइना वेबसल लाक्रिदना सी ममांग जिददी एजुकेशन सिस्टम द कइन ओइरमगेबा थांगताना ओइबा अदु मसाई गुरुकुल सिस्टम अदुना अमनेबा मागी गुरु सिस्टम परामबाई मर एजुकेशन द थांगता जाम पाक चावे हाइग्रा एजुकेशन सिस्टम लेरमदब नतेबा अदु थांगतानेबा अनु ओजाना सा हाइबीगिबा अखोइ जार हाइबीगिबदो याम पाक चावजु मनुंजिदा सा एजुकेशन कनुजी यावरिमनेबा अदु अनोबा लाखरे एजुकेशन सिस्टम जिदा लाखपजिदा मसाईगी मरुइबसिंजी काउग्रे पब्लिक सिंग कनोजना काउगिबिना मदु निंजंगनबो होनरपजे मसीदनेबा अखोइना ngसागी एजुकेशन जी दरकार लेरे हाइसि मसी मागी कनोंगी खुनायमगी यांगलेन सरु ओइबनिना मसी थांगताना समद्रगदि यारोयबा मसीगी कनोजिदा अखोइना क्लास 9 हापकपजे सी आई ओजा गुदिंद्रो पौनागे हंग मसुजे आई गासे आई पीएचडी गासे मान ओइ द माना नंबर तौनी अखोइ मयामगी पुंजनबगी कनोजे खितंग मोइदा कनो एकाडेमिक ओइबनिना मोइना तौइ आई सा यावि अदुदा मागी सिगी लिंखटपजिदा मागी कनो गवर्नमेंट दा कनो पीबा खोइना सब्जेक्ट लिंखटोजि कइनोजि पीदियादि मागी लिंखटपदि लाय अदुगा मागी सब्जेक्ट हापतोजि कइगिनो हाइबे क्वेश्चन जि लेत्रो मागी कनो मा खोइना इदगे पीदिबा मरम मम्मा फजना अखोइ कनोजि कनोजिदा सिनोसिस कुमा हाइता हाइता सिदैदा पीजि कइनोदा खोइना अंगांग सिंगी मोरियल जि सिकतगिने हापिस अते केम नते मसागी माई कनोजिदा अते केम पंदे मा इबदुदा मागी मोरियल की पोसे याम थिना लैग्रे अखोइ कनोजि कनोदा लैग्रे जम साउथग्रे कनो तौग्रे मदु कमाइना हंगलकनी यजि मसी कनोजिदा थांगा नत्रगति सिसिना नत्रगति कनो मदुई कनो दिन लै मंगमगनी हाइबगी थाजब अदुगु एजुकेशन सिस्टम मागी अनौबुजे मसी अदुदगी लाकपनि सि कनोदा लिंखट अखोइना तौबुजे 2014 अदाइदनेबा अखोइना हौरी 13 14 अदाइदा हाइतारे 13 ये अखोइन मेंबर मापन खंग लै बोर्ड सरकार ना या पिरग तौबनि सिगिजे अदु मसिन अहानबदि नत्ते 34 जे मसाइगी 1934 जे मसी एजुकेशन की अहानब चैप्टर ने इदि लौजे से आई मोनिको आई मसी ओजा सिंग यादि गेलक पुजे अमन तौजे आई
ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯏꯁꯥꯒꯤ ꯃꯣꯠꯅ ꯑꯩ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯇꯣꯞꯄꯗꯁꯨ ꯌꯦꯜꯂꯛꯄ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯑꯅꯧꯕ ꯂꯥꯛꯏꯕ ꯆꯦꯞꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯦꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯆꯠꯅꯔꯃꯤꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡꯊꯥꯡꯁꯦ ꯍꯧꯔꯛꯑꯦꯕ ꯑꯗꯨꯗꯒꯤ ꯃꯔꯝꯗꯤ 37ꯗ ꯑꯩꯈꯣꯏꯅ ꯍꯨꯌꯦꯟ ꯂꯥꯟꯂꯣꯡ ꯁꯖꯥꯜꯁꯦ ꯐꯣꯡꯉꯕꯅꯦꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯕꯅꯤꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯁꯦ ꯃꯥꯏ ꯉꯁꯥꯏꯒꯤ ꯏꯗꯨꯀꯦꯁꯟ ꯀꯩꯅꯣꯗꯨ ꯃꯥꯏ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯕ ꯄꯣꯠꯇꯨ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯗꯨꯅ ꯁꯤꯗ ꯀꯩꯅꯣ ꯂꯥꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝꯁꯦ ꯃꯨꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯗꯨ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝꯁꯦ ꯍꯧꯔꯕꯅꯤ ꯑꯌꯥ ꯄꯤꯔꯕꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛꯀꯤ 37 ꯑꯗꯨꯋꯥꯏꯁꯤꯗ ꯑꯣꯖꯥ ꯇꯔꯪꯒꯣꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏꯀꯞꯇ ꯀꯩꯗ ꯍꯥꯡꯈ꯭ꯔꯤꯁꯦ ꯑꯗꯨ ꯃꯥꯏ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝꯅꯦꯕ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯦꯀꯥꯗꯃꯤꯛ ꯀꯩꯅꯣꯁꯤꯁꯨ ꯂꯥꯛꯑꯦꯕ ꯑꯅꯤꯁꯤ ꯇꯨꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯝ ꯑꯩꯗꯤ ꯀꯩꯅꯣꯅ ꯑꯅꯤꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯑꯃꯒꯤ ꯃꯃꯥꯏ ꯑꯗꯨꯒꯨꯝꯕꯅꯦ ꯂꯧꯖꯩ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯅꯤꯁꯦ ꯇꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯊꯥꯡ-ꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯤ ꯈꯪꯅꯕ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯁꯤꯗ ꯁꯤꯁꯨ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯦꯗꯨꯀꯦꯁꯟꯁꯦ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ 52ꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯩꯈꯣꯏ ꯊꯥꯡ-ꯇꯥꯒꯤ ꯑꯣꯖꯥꯁꯦ ꯍꯥꯞꯄꯦꯕ ꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯣꯖꯥꯒꯤꯗꯤ ꯑꯣꯖꯥ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯕ꯭ꯔꯨ ꯍꯥꯏꯁꯦ ꯏꯕꯣꯍꯜ ꯍꯥꯏꯁꯦ ꯊꯣꯛꯆꯣꯝꯅꯤ ꯌꯨꯝꯅꯥꯛꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯣꯖꯥꯁꯤ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯔꯤꯒꯨꯂꯔ ꯃꯥꯏ ꯀꯩꯅꯣꯁꯤ ꯄꯣꯁꯁꯤ ꯅꯠꯇꯦ 71ꯗ ꯃꯥꯏ ꯀꯩꯅꯣꯁꯤ ꯔꯤꯒꯨꯂꯔ ꯄꯣꯁꯁꯦ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕꯗ ꯑꯣꯖꯥ ꯃꯅꯤꯁꯅꯥ ꯍꯣꯏ ꯀꯩ ꯑꯣꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯈꯪꯍꯧꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯝꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯦꯗꯨꯀꯦꯁꯟ ꯀꯩꯅꯣꯁꯤꯗ ꯍꯥꯞꯅꯕꯁꯤ ꯍꯣꯠꯅꯔꯛꯄꯅꯦꯕ ꯍꯣꯠꯅꯔꯛꯄꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄ 2004 ꯑꯗꯨꯋꯥꯏꯗꯤ ꯍꯣꯠꯅꯔꯛꯄꯗꯨꯅ ꯉꯝꯗꯦ ꯑꯗ 8ꯇꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ ꯑꯣꯖꯥ ꯑꯍꯟ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯒꯣꯔꯃꯦꯟꯅ ꯁꯛꯈꯪꯉꯒ ꯁꯦꯝꯕꯅꯤ ꯑꯗꯨꯐꯥꯎꯗ ꯉꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 11 ꯑꯗꯨꯋꯥꯏꯗ ꯃꯇꯝꯗꯨ ꯒꯣꯔꯃꯦꯟꯅ ꯑꯌꯥꯕ ꯑꯃ ꯄꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2013ꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯧꯔꯦꯕ ꯍꯧꯔ ꯃꯇꯨꯡꯗ 2000 ꯀꯩꯅꯣꯁꯤꯗꯒꯤ 14ꯗꯒꯤ ꯀ꯭ꯂꯥꯁ 9ꯗ ꯍꯥꯞꯄꯦꯕ ꯑꯍꯥꯟꯕ ꯁꯥꯇ꯭ꯔ ꯌꯥꯝ ꯄꯣꯟꯇꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ 230 ꯑꯃꯨꯛ ꯂꯩꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 16ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯊꯥꯔꯤꯁꯦ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝ ꯊꯨꯅ ꯐꯣꯡꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯃꯣꯏ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯃꯣꯏꯒꯤ ꯀꯃꯤꯇꯤ ꯐꯝꯕꯁꯦ ꯄꯩꯁꯥ ꯀꯥꯏꯌꯦꯕ ꯄꯩꯁꯥꯗꯨꯁꯨ ꯃꯣꯏꯅ ꯐꯝ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯀꯥꯏꯕꯁꯨ ꯉꯝꯄꯣꯟꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯃꯣꯏꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯕ ꯄꯩꯁꯥ ꯁꯨꯝ ꯑꯩꯈꯣꯏ ꯂꯧꯕꯗꯣ ꯑꯗꯨꯅ ꯃꯣꯏ ꯐꯝꯕꯗꯨ ꯈꯛꯇꯅ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯄꯗꯤ ꯉꯝꯄꯣꯟꯇꯦꯕ ꯑꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯧꯔꯤꯁꯤꯅ ꯏꯗꯤꯠ ꯗꯤꯃꯥꯟ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯈꯦꯠꯅꯕ ꯃꯌꯥꯝꯁꯤꯗꯩ ꯇꯧꯔꯒ ꯏꯁꯥꯃꯛꯁꯨ ꯔꯥꯏꯇꯔ ꯑꯣꯏꯅ ꯌꯥꯎꯋꯦꯕ ꯑꯗꯩꯗ ꯐꯝꯕꯁꯤ ꯑꯣꯖꯥ ꯍꯣꯏꯗ ꯐꯝꯃꯤ ꯑꯇꯣꯞꯄꯗ ꯐꯝꯃꯒ ꯀꯌꯥꯔꯛ ꯍꯟꯅ ꯐꯝꯃꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯄꯨꯊꯣꯛꯈꯤ ꯑꯗ 9ꯒꯤ ꯄꯨꯊꯣꯛꯑꯦ 10ꯒꯤ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ 11 12ꯁꯤꯅ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯁꯤꯅ ꯀꯣꯏꯁꯦꯟ ꯇꯧꯕꯅ ꯀꯣꯏꯁꯦꯟꯗꯤ 15ꯗ ꯍꯧꯋꯦꯕ 15ꯗ ꯍꯧꯕꯁꯤꯅ ꯑꯃꯨꯛ 15ꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯌꯥꯎꯔꯦ ꯑꯁꯤꯗꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯊꯪ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯧꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯗꯤꯕꯦꯂꯞꯁꯦ ꯃꯁꯤ ꯑꯝꯇꯪ ꯍꯥꯏꯖꯔꯛꯀꯦ ꯃꯁꯤ ꯗꯤꯕꯦꯂꯞꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯔ ꯈꯪꯅꯔꯛꯄ ꯍꯧꯔꯤꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝ ꯌꯥꯝꯗꯦ 200 ꯈꯔꯗꯅꯤꯗꯅ ꯑꯗꯨ 2020ꯗꯗꯤ ꯑꯩꯈꯣꯏꯅ 3,000 ꯃꯌꯥ ꯊꯥꯏꯌꯦ ꯄꯩꯈꯥꯁꯦ ꯑꯗꯣ ꯑꯁꯤ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯃꯌꯥꯝꯁꯨ ꯍꯥꯡꯉꯤꯕ ꯑꯩꯈꯣꯏꯗ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯖꯒꯣꯏ ꯏꯁꯩ ꯃꯌꯥꯝꯁꯨ ꯍꯥꯡꯕꯅꯦꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤ ꯃꯁꯤꯡ ꯑꯦꯚꯔꯦꯖ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯅ ꯍꯪꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯀꯩꯅꯣꯁꯦ ꯑꯗꯣ ꯀꯣꯏꯁꯦꯟꯗꯗꯤ ꯈꯤꯇꯪ ꯅꯦꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟꯗꯔꯤ ꯀꯩꯅꯣꯁꯤꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ 10ꯗ ꯍꯥꯡꯕꯁꯦ 11 12ꯁꯦ ꯍꯥꯡꯗꯦꯕ ꯃꯥꯒꯤ ꯆꯠꯊꯅꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯗꯁꯨ ꯒꯣꯔꯃꯦꯟ ꯀꯩꯅꯣꯗꯗꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯀꯌꯥ ꯍꯥꯡꯗꯦ ꯍꯧꯖꯤꯛꯐꯥꯎꯗ ꯒꯣꯔꯃꯦꯟ ꯑꯣꯖꯥꯁꯦ ꯍꯥꯞꯇ꯭ꯔꯤꯕꯅꯦꯕ ꯈ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜ 3ꯃꯨꯛ ꯊꯦꯡꯅꯩ ꯍꯥꯡꯕ ꯃꯗꯨ ꯃꯣꯏꯅ ꯀꯃꯥꯏꯅ ꯍꯥꯞꯄꯤꯅꯣ ꯀꯔꯝꯕ ꯑꯣꯖꯥꯅ ꯇꯥꯛꯏꯅꯣꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦꯕ ꯈꯪꯗ꯭ꯔꯦꯗꯤ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯁꯕꯖꯦꯛ ꯊꯥꯡꯉꯩꯕ ꯑꯣꯖꯥꯅ ꯇꯥꯛꯑꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯕꯨ ꯔꯤꯒꯨꯂꯔ ꯑꯣꯖꯥꯒ ꯂꯧꯔꯒ ꯐꯖꯅ ꯇꯧꯔꯒꯗꯤ ꯃꯁꯤꯁꯨ ꯍꯦꯟꯅ ꯗꯤꯕꯦꯂꯞ ꯇꯧꯔꯛꯀꯅꯤ ꯆꯥꯎꯈꯠꯂꯛꯀꯅꯤ ꯃꯁꯤ ꯍꯥꯏꯕꯒꯤ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯜꯆꯔꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯩꯔꯦ MA ꯊꯥꯛ ꯂꯩꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ PhD ꯑꯗꯒꯤ ꯄꯣꯁꯇꯣ ꯄꯨꯊꯣꯛꯅꯕ ꯇꯧꯔꯤ ꯍꯧꯖꯤꯛ PhD ꯌꯥꯝ ꯇꯧꯅꯔꯦ ꯗꯤꯄꯥꯔꯠꯃꯦꯟ Thang-Ta ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨꯅꯤꯗꯅꯀꯣ ꯑꯗꯨꯗꯒꯤ ꯄꯣꯁꯇꯣꯛꯁꯨ ꯇꯧꯅꯔꯦ ꯄꯣꯁꯇꯣꯛ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤ ꯄꯨꯊꯣꯛꯅꯕ